Image Paodam yang tabiri basumbo ahama mutada khurumjari. Housing Maroi Pauda Citizenship Amendment Bill 2016 ge mayokta lepna khongjang sangchinari. Numi humni sathakadaba tarasuba Laurai Festival ngasi hodokre. Loinana Anti-BJP Alliance maithiraba sayang oikrabani haina Prime Minister Narendra Modi na haikre. Housing Pausanuna Pizari. Citizenship Amendment Bill 2016 haukiba lepakpopa numita Lok Sabhada pass taukiba adubu yaningdaba phongduktuna Hairok Bazarda Mairoisingna human senduna khongjang sangsengkhre amade Hairoke tongan tongamba mapamsingdasu amuwa piransing thekre Mairoi Loop Taruk MSU Desam MSF KSA AMS amasung Suki Me Makada Hairoke tongan tongamba skunge Mairoising loinana Social Youths and Progressive Organization SYPO Hairok Assembly Constituency amasung Hairok High Secondary School Student Union na sinduna sangsangkiba khongsang aduda awang nongpok lamdam method mion cha singi langthokpam natte yelongme sing muthanabagi lalonggi yaroi Citizenship Amendment Bill 2016 yaningde amasung matam suppada bill asige mayukta lepane haibane chakba kholoksang lauke SYPO ge President Sintha Laisramna haikibada Citizenship Amendment Bill 2016 bu Lok Sabhada pass tokiba nubit asibo amaban numine haina lokjabagaloinana Bharate Prime Minister Narendra Modi ache din aiga haiba kholau aduna Manipur yauna awangnongpok lamdamda yamna tamthiraba bill asina ngasidi leizariba masang yamsadaba kanglopseng ase tamna mothatkiba Yanaba Sinba Aron Balalong Amani Haina Logani Haiki. Prime Minister Narendra Modi gi asedil aiga haiba slogan duna ngaside Manipur da dikuba awanu polamdam amadi Manipur yauna awanu polamdam sida yamna tamthiningai oiraba bill lasina ngaside lejeri bangawsing yam jedra batangub singase tamna hak khibe yanana ba ethnic community asigumba masing yam jedra batangub singase muthatna bagi damak Sinba Aron Balalong amane ne khona logani maram maduna asigumba bill ase withdraw yam thuna withdraw tawbiyo awano polamdam bo hanthana yengbire haibase masine mayak sengna takle haibase khona logani Lok Sabhada Citizenship Amendment Bill 2016 passed tokibagi mayokta All Kaksing Student Union Aksu Kaksing Suk Kaksing Branch amade Kaksing Kaithel apunba ima luka pulaga asoba khongsat ama Kaksing Irabota Paktage Hauraga Khonang Mari Fangba Pawba Chaluraga Kaksing DC Tamna Chitpagloinana DC Kaksingna memorandum ama pising kray Ngasinong tin pong amaram tabada chatkiba relida saruk yakiba singna Citizenship Amendment Bill 2016 chanaba yaroi yelongmi mutanaba honaba yaroi awang nongpoki Praja Singh Mainland Indiana ikai khumnagadabne haiba kholoksang lauke Makatana bill asige mayukta sangsilapai iho kudemakta aksu kaksingna mangjang thana saruk yagani amade Manipurda kunda minariba puro kudemana ekhoi Manipurini izati asikandaba yade haiba kholauda Aikoi kudimangna bill asige mayukta apunba iho adu changsin minarasi haina aksu kaksangi maikidege fondorakle Indian Constitution ke hana Manipur Constitution Act leisure ko lamdam amane asigum laba akoi si autonomous stand ya bagi khongpham da akoi nyam punna Manipur pumana lelopa ya bisi Indian sarkar na khambi ga dabane athu matam da ek asi withdraw tawdaba taragadi bill asi withdraw tawdaba taragadi akoi makata na Indian Constitution akoi illoi amadi Indian gi Irana chingba mai tharak payai akoi Indian da kiloi habisi akoi myam punna khongjam chamthila payai habisi Indian sarkar na khambi na ba ngasi Lok Sabha da pass tokraba Citizenship Amendment Bill 2016 yaningaba phungtoklaktuna North East da kaukiba nesoge ban manungda Tripura gi miyamna bill asige mayukta satkiba ingtappa khongsat amada police na nomai kapada miyoi 19 hena son kibagi thong adubo yaningaba phungtokladuna North East Student Organization nesona ngasi awang nongpoki state singda Black Day observe tokre masige saruk ama oina ngasi Manipur da so MSU MSF
Desam KSA Suk Amadi Emsna Sinduna Mahiroi Lupsing Asage Head Office da North East Back Day Observe Tokre Mahiroi Singna Amuba Piral Paiduna Amade Banner Sing Paiduna Bill Asage Mayokta Amade Tripura da Chatakiba Police Ki Thong Adu Yaning da Pongdoke North East Black Day Observe Toriba Asige Matangda Emsuge President Manje Sarangthena Haike Center na Awang Nongpoke Lambi Thong Sangka Sagaliba Ase Awang Nongpoke Miam Nangai Nabadate Mitot Mianza Sing Changlapa Nangai Nabane Pas to Kiba Bill Asana Awang Nongpoke Yellow Missing Mutanaba Honorapige Mayokta Nesona Awang Nongpota Kiba Ban Manunda Tripura da Police na Tripuri Miam Nomaina Kaptuna Aso Apanangan Kiba Thawang Ado Manipurgi Mahiroi Lupsing Asina Kandem Tawe Loinana Bill Asage Mayokta Amade Tripura da Satigiba Thawang Adubo Yaning da Pongduk Tunang Arang Koina Mangkaitena Mahiroi Amade Ima Ibel Singna Changcheng Kiba Khongzangda Police na Khongzang Loitamna Tier Rubber bullet Kapsan Banasangba Matung Hoktaba Thawang Satagiba Ado Emsuna Yaning De Bilasi India Lengang na Awang Nongpokta Leiriba Yellow Missing Maru Aina Manipurgi Yellow Missing Asi Mutadaba Sinba Lalongne Awang Nongpota Leiriba Mongoloid Oiriba Sing Ado Makoina Pamde Makoina Pamlibadi Mahusa ke Poto Manangkaina Pangliba Fazaraba Awang Nongpoke Lamsing Asikaktane Maramaduna Awang Nongpoke Miam Mikap Toktuna Apawa Kunai Amasemnaba Honarase Haike Desamge Vice President Nangmairapam Idisana Haike Pas Tokraba Bill Asage Mayokta Wangnong Pokta Samam Nabakya Leading Cherakta Manipur Labour Political Party Maru Aina Center Amade Manipur Paliba BJP na Lok Sabha da Pas Tauriba Bill Asiga Manipur Assembly na Pas Tokiba Manipur People's Protection Bill 2018 ga Sayanaba Leiba Manbaki Maungda Pongtok Libasi Tawigano Haike Amaramda Lok Sabha Mifam na Handakta Pas Tokiba Citizenship Amendment Bill 2016 Manipur da Chanararoi Haiba Wapam Thamdriba Pawa Natraga Bill Aduda Manipur ki Tonganba Provision Ama Haptuna Miyangi Puningda Dangdu Laita Bapibam Ama Laktriba Pawa Bill Asige Mayukta Miyam Galoina na Khongzang Sang Singane Haina All Manipur Clubs Organization Amukoge President Puraila Pump Devan Sarmana Kongdokre Ngasi Kaw Kaithen Akham Lekai Daleba Amukogi Office Mamangda Amukone Sinduna Satikiba Sit in Protest Kamari Lena na PH Devan Sharma na Wapamase Pongdo Kibini Amukone Sinduna Kohor Irabot Foundation Manipur NRC Poiri Lemaront Maira Imalov Map Work Manipur Kaital Pambi Imalumna Singba Lupsingi Lutingba Kiana Sarugya Duna Bill Asage Mayukta Chatakiba Sit in Protest Aduga Marilena na Devan Sharma Makata Duna Lok Sabha na Pasto Kiba CAB 2016 Ase Manipur gi Oinadi Laibak Thibane Bill Asage Mayokta Manipur Miam Blai Lok Sabha na Pasto Kiba Bill Ase Sanada Klabadi Manipur Yauna Awang Nongpok Lamdamda Leiriba Indigenous Probsing Mutpatabane Bill Ase State Asida Chana Handana Baruling Amasung Opposition Haiba Naidana Khongzang Sangsen Minagadabane Amukogi Pirati Citizenship Amendment Bill 2016 State Asida Chanaroi Haiba Natraga Bill Aduda Manipur ki Tongan Province Ama Hatriba Pawa Khongzang Sangsingane Haike Tungda Sit-in Protest Aduda Saruya Kiba Miyamna CAB 2018 Mayuktage Kholaukia Lauduna Rally Amsuchatki Star Level Lauroi Festival Committee na Sinduna Kumbong Awang Sabalda Ngasidagi Tarasuba Lauroi Festival na Mongkendrage MLA Namairapam Lokena Hodokre Numit Humni Chamna Satagadaba Lauroi Festival Asida Toiba Mitung Oina Sarugya Kiba and Lokena Tamushingna Tabak Tawagi Tangai Padaba Adu Sarkar Pairiba Amadi Miamna Tokfam Tokle BJP na Lusingba Sarkana North East da Toina Laktuna North East Chakhatana India Chakhaloi Hairaga Ngasina Tugainaba Honare Handak Lok Sabha da Pas Tokiba CAB 2016 na Manipur da Kariso Akaiba Thokloi Haire Congress na Bill Archi Chanaba Yaroi Haina Laubada Maram Chadana issue Sagakano Haike Lok Sabha da Pas Tokrabasu Rajya Sabha da Pas Tokdri Tawdana Honase Karigumba Tokrabadi Manipur Laibak Thigane Supam Nampam Laitaba Matam Sida Machin Lakpadagi Lomikya Awaba Mayonare Longbi Simigi Yapanaba Matam Chana Paikache Haike
ngasi yupung taretagi hauduna India amade Myanmar lebak anigi official sink amade moreda leba civil society organization singi lusingba sing yauna Indo Myanmar border ge Nampalong Bazar Maya dege border pillar number 78 Maya Fawge no man's land area singda amod akai sing chitpa sing bagi thapa pangthokre Myanmar ge maikai dege India ge official singda chitpa sing bagi Tabak Tominasi, Haibagi Aibacherol Ama, Hokibatang Tareta, Morigi Edisida, Tarakpadaki, Sidpasang, Tabak Asit Chatakibadi. Sidpasangba Aduda, Myanmargi official singe, Maikidagi, India ge official singda, no man's land singda, Amod Akai Sing, Langtoklopu Sing Yang Singbi, Haina Punduraki. India ge Maikidagi Su Technopongi, SB Dr. S. Ibumsa Singana, Amod Basing, Langtok Tanaba, Yang Lage, Myanmar Nasu, India ge Gari, Myanmar lomda 2018 ge April thadagi charan khidaba leirabadina Indo Myanmar friendship bridge dege India ge lambi mate khara Myanmar ge gari satuk sachin toriba sengka asi lepinaba tamugi DC da khangan ke tamugi DC na border ge tang taba demarcation tauraba matungda satuk sachin tolero haina sopongdoke Ngasigi sitpa sengba aduda India ge Deputy Commissioner Technopanta IAS H. Rupachandra SDC More as Romeo 43 AR ge Commandant Sumit Sud 43 AR ge Town Commander Major RK Sharma More ge ASP KS Robinson DSP CDO Thomas Toksomsu Saruvya ke Myanmar ge Maike ge Tamogi DC Main Tin Ong 50 Infantry Regiment ke Commandant Tintung Lent Amadi at the Department Gage Officer Kasu Sarugaki. Tenupangi SB Dr. S. Ibom Sana Makatana Pundo Kibida, Haidiba Sipasang Bagitabak Asi, Myanmar Amadi, India Lebakanige, Fransiki, Mari Paganabagi Pandamda, Pangtutuna Lakpane, Makatana So, Adama Pangtokane Haiki. Morigi Praza amasung Myanmargi Praza punamuk yauna khoi cleanness drive asi tawre aduga masi akoina makha se sajagi gani aduga masi akoina Indo Myanmar khoi friendship si masi mari si hengan na ba adugi damukta khoi tawjabani aduga khi mayam na su khoi masida cooperation mayam ama khoi pibire hojik muksu chathari aduga sai pung 3 tagi hogjabani khoi gi cleanness drive asi Manipur State Legal Service Authority Amade Manipur High Court Bar Association Anina Sinduna Ngasi Nongmagi Oiba Consultative Meet Amapangtokre Thoramaduda Manipur High Court ke Judge Mr. Justice K.S. Navin Singh and Kumar Singh Advocate General Manipur Amade H.S. Paodam Senior Advocate and the President High Court Bar Association Manipurna Maru Oiba Myoising Oike Tharam Maduda Technopan District SP Dr. S. Ibamsa Singh, Additional SP K.S. Robinson, SDPO, IPS, Sunday Gopal Das, 43 Assam Rifle Ge Major R.K. Sharma Amadi Technopal Amasung, More Police Ke Atopa Officer, Kaya Amasu Saduyaki. Tharam Maduda Indo-Myanmar border, the Tauriba illegal Oiba drug karbar Amadi human trafficking Ge Matangda Kumna Khanaki. Loinana Indo-Myanmar border ase matik saba fencing sing leirabadi human trafficking amadi drug karbana jingba sing kaya line thingba ngamgani haina Assam Rifle ke Major RK Sharma motikaya thamke Justice singe makidegiso police amadi Assam Rifle na Pongdoklapa wafam sing asi kumna khanaduna Manipur government amadi mari lenaba department singda memorandum na singbaching pesingani haina pongdoke 43 Assam Rifle Amadi More Police ke combined team amana ngarang numidang pong nimba makai tarakpa aduaida lupa lakh mapalong ke oigedaba kg humpumatoi dismek manga ohum gram lomba sandalwood amadi redwood yauna more 1 number 7 da leiba yum amadage pagat kre combined team aduna akangaba pau ama phangbadage MD Razauddin ge mayamda changduna thiba hombagi thabak sathabada haidiba sandalwood amade redwood asai phagakibane sandalwood ka konana pharaba mioi adudi MD Razauddin chei kuntra manga apokpa MD Lahimuddin more 1 number 7 degini haide Pagalaba Port Amadi Mioi Ase Ngarang Atingpada More Police Station da Sinekre Luinana Paraba Mioi Amadi Pulam Singh Ngasi Press Media Singi Mamanda Puthokre
Manipur state asigi yamna maru oiba laifam khubam amsu oiriba kasar Assam pa amadi ziribam Manipur ge ngamkhai da leiba barak turen ge mayai da leiriba khwairakpa irel umanglai khubam amadi leima irel ningsing khubam da miyamna sahi kudinge lai khurumba Janarambadu handak sahi asidage jiribam Manipur romdage matam sangtana satpa yaragani haina ngasi ayo pung nipan taba matamda khwairakpa irel amasung leima irel sangwachagat love KELESSL jiribam sinduna J News Network ZNN ge press conference hold up pangthokiba paugi mifam amada president KELESSL jiribam ge Dr. Chandam Kamal Singhana haikre paugi mifam aduda T.S. Somarendra Singh, General Secretary KELESSL Jiribam Amadi Ambrombian Singh, Publicity Secretary KELESSL Jiribam So Paugimi Pamaduda Saruyaki. Pamisanga Unabagi Taramadada Dr. Sandam Kamal Singh, President KELESSL Jiribamna Pundur Kibada Manipur Lebakta Awasingna Chahitare Kuntak Padagi Hauduna Kasar Assam Asida Kundarak Padagi Hauraga Barak Turenke Mayai Ithata Lairiba Khwairakpa Irel Umanglai Amadi Leima Irel Hident Haina Leiba Itihas Ka Sagunaraba Lepambasida Hanadigi Ziribamdagi Kilometer Tanamaгаrom Salaga Kasar Assamgi Fullertel Dagi Amok Isingi Lambi Barak Turelda Nongpok Pangna Kilometer Nepal Amuk Salaga Matungda Laipamasida Hailei Kanarabi Adubo Handak Sahi Asidagi Hauduna Jiribam Amadi Impal Romdagi Lakpa Itin Inausingna Jiribamge Jirimo Hairiba Mapam Asidage Isingi Lambida Minata Taran Rom Kakta Chalaga Hairiba Laipamasida Hailei Katpayaragane Haina Pungdurki Tawan District Hairukta Leiba Lamdam Asige Amatangairaba Ningong Clubna Kanalizataba Ahal Singh Amade Mimana Draba Singda Kudol Tamgani Haina Club Asagi Secretary General Kundumbam Sopiana Pungdurakli Ngasi Hairokpa 3 Samprathong Makhongda Leiba Club Asige Sanglenda Pangtopa Pangbisingi Unaba Amada Sopiana Makatana Haikibada Neon Club Hairok Asi Haukiba Sahi Lisingene Tarani Pangi January ge Tang Kumathoida Sapong Kibani Haiduna Lagliba January ge Tang Kumathoida Club Asige Ahanma Mapok Kuman Thoram Pangthokani Thoramba Asiga Mari Leinana Kudol Singh Asi Ahanba Oina Tamzagane Haike Ahanba Mapok Kumanta Pangthokadaba Asiga Mari Leinana Kanalizatra Ahal Singda Amade Mimana Draba Lamdam Sige Mioy Singda Kudol Tamzaba Asida Natana Numid Asida Kanalizatra Singidama Ningong Club Na Matinga Pangpo Ina Blood Donation Camp Amaso Pangthokani Hairaduna Lamdam Sige Miamna Thoram Asida Saruk Yabiduna Mating Pangbio Hainasu Sopiana Makatana Apil Tauragle Hairok Ningwan Club ki chahi ki kumon lakpagi laiba chahi asigi tang kun ga mathoida pangthok charagani thokadriba thawram asida ahalaman kana laijadraba amadi choinairo singbu angamba chamba khudon bo tamjagani amadi loinana blood donation gi kem pangthok chagani BJP na losing ba NDA na government amo hanna laktanaba state amadi national takta alliance kaya semna khibagi matangda Prime Minister Narendra Modi na haiki anti BJP alliance adu maitiraba sangyant amo oikrabani wapamase Prime Minister Modi na BJP ge national convention da wangangwa da haiki bane Delhi da pangtholiba convention da extra time loduna Prime Minister Modi na haiki senja tumza muthanaba yamna kanba government amapame Grand Alliance Haiduna Party Singna Punsinduna Mikhal Thengnanaba Assembly Basingna Mapangang Kanba Gamen Pamde Makoigi Mari Matage Kananaba Thabak Toba Ngamnanaba Asunba Gamen Amalehenba Makoina Pame Congress na su Kanna Hulladuna Prime Minister Modi na Haikibada Ekoigi Mamangda Leramba Gamena Mamani Yamlaba Chahi Tara Lisingani Nipandagi Lisingani Tara Nipan Pawba Wathok Amadi Senjat Tumzana Pikthalan Ke Haiki Uttar Pradesh da lamba oinaramba ani Akhilesh Yadav amasung Mayawati na lakadiribazane election da elan semduna punna thengnamminabada yanakrai Prime Minister Narendra Modi amasung BJP chief Amit Shah bu tumba yahaloi haina lusingba anina lauthokrai
Samajwadi Party SP amasung Bahujan Samaj Party BSP na Uttar Pradesh ke Lok Sabha seat ki chade yankai lepada yanakre haide. Uttar Pradesh ke seat Marpugi Manungda SP amasung BSP na seat Kuntranipan bot lepani seat anikalte Congress ke oina khakle haide. Seat ani adudi Rahul Gandhi ke oina Amethi aduga Raebareli na Sonia Gandhi ke damakta khakle haide. Party ani asina Tominariba Alliance asi Mikal Kaktaginate Lebang Miamgine Haukiba Sahida Pangtokiba Mikalda BJP bu Maithiba Pikrabane BSP Jev Mayabatina Haikibada Haukiba Sahi Kaya Uttar Pradesh da Prime Minister Mayama Putokre Amogana Anova Prime Minister Amma Putoklabadi Amna Nungaigane Haiki Hauzik Arabida Maroiba Pau Amone Pizari Citizenship Amendment Bill 2016 ge Mayokta Lepna Kongzang Sangchanari Numi Huni Satakadaba Tarasuba Lowry Festival ngasi hodokre loinana anti BJP Alliance Maithiraba Sayang Oikrabani Haina Prime Minister Narendra Modi na haikre Image Paodam asigide matang asida loijade ngeng tabiri bobo amokana rumjari